Malemgi mapam khudingmakka langi phongjaw lepa leitan thinba hingalakpada ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯄꯨ ꯉꯥꯛꯆꯕ ꯍꯥꯏꯕꯁꯤꯅ ꯃꯔꯨꯅꯤ. ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯏꯟꯗꯤꯌꯥ ꯍꯥꯟꯅꯒꯤ ꯏꯟꯗꯤꯌꯥ ꯅꯠꯇ꯭ꯔꯦ. ꯋꯥꯔꯜꯗ ꯏꯀꯣꯅꯣꯃꯤꯗ ꯃꯔꯤꯁꯨꯕ ꯂꯩꯕꯥꯛ ꯑꯣꯏꯔꯤꯕꯅꯤ. ꯏꯟꯗꯤꯌꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯥꯎꯈꯠꯂꯛꯄꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯅ ꯃꯤꯁꯧ ꯆꯪꯂꯛꯂꯤ, ꯅꯝꯊꯅꯕ ꯍꯣꯠꯅꯔꯛꯂꯤ. '79 Independence Day ꯊꯧꯔꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯃꯌꯥꯛ ꯀꯨꯝꯂꯒꯗꯕ ꯃꯔꯨꯑꯣꯏꯅ ꯆꯩꯅꯥ, ꯄꯥꯀꯤꯁꯇꯥꯟ, ꯑꯃꯦꯔꯤꯀꯥ ꯃꯈꯣꯡ ꯊꯝꯕ ꯈꯨꯠ ꯍꯥꯞꯅꯕ ꯃꯤꯁꯟ ꯑꯃ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ. ꯃꯤꯁꯟ ꯑꯗꯨꯗꯤ ꯁꯨꯗꯔꯁꯟ ꯆꯀ꯭ꯔ. ꯁꯨꯗꯔꯁꯟ ꯆꯀ꯭ꯔꯁꯤ ꯀꯔꯤꯅꯣ? ꯃꯁꯤꯒꯤ ꯃꯤꯁꯟꯁꯤꯅ ꯏꯟꯗꯤꯌꯥꯕꯨ ꯀꯌꯥꯝ ꯁꯦꯞ ꯑꯣꯏꯅ ꯊꯝꯕ ꯉꯝꯒꯅꯤ? ꯁꯨꯗꯔꯁꯟ ꯆꯀ꯭ꯔ ꯃꯜꯇꯤ-ꯂꯦꯌꯔ ꯑꯦꯌꯔ ꯃꯤꯁꯥꯏꯜ ꯁꯤꯜ ꯑꯃꯅꯤ. ꯃꯥꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕꯕꯨ ꯀꯨꯌꯣꯝ ꯑꯃꯅ ꯀꯨꯞꯁꯟꯕꯒꯨꯝꯅ ꯀꯨꯞꯁꯟꯗꯨꯅ ꯊꯝꯒꯗꯧꯔꯤꯕꯅꯤ. ꯁꯨꯗꯔꯁꯟ ꯆꯀ꯭ꯔ ꯃꯇꯧ ꯀꯔꯝꯅ ꯁꯥꯒꯅꯤ ꯑꯃꯗꯤ ꯀꯃꯥꯏꯅ ꯃꯊꯧ ꯄꯥꯡꯊꯣꯛꯍꯟꯒꯅꯤ? ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩꯒ ꯇꯥꯏꯅꯕ ꯃꯐꯝꯁꯤꯡ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯃꯤꯁꯥꯏꯜꯁꯤꯡ, ꯈꯨꯗꯝ ꯑꯣꯏꯅ ꯑꯀꯥꯁ S-400 ꯈꯤꯜꯂꯒ ꯊꯝꯒꯅꯤ. ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯄꯦꯁꯇ ꯗꯤꯐꯦꯟꯁ ꯁꯦꯇꯦꯂꯥꯏꯠ 30 ꯊꯥꯒꯠꯀꯅꯤ. ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯔꯛꯊꯠꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯔꯤ. ꯆꯦꯅꯦꯜ ꯑꯁꯤ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯄꯣꯊꯥꯅꯕ ꯑꯃꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯍꯦꯟꯒꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯆꯦꯅꯦꯜ ꯑꯁꯤ ꯍꯥꯡꯖꯕꯅꯤ. ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯊꯦꯡꯅꯕꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯕ ꯃꯔꯨꯞꯁꯤꯡꯅ ꯑꯗꯣꯝꯒꯤ ꯃꯔꯨꯞꯁꯤꯡꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ. ꯍꯥꯏꯔꯤꯕ ꯁꯦꯇꯦꯂꯥꯏꯠ 30 ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯄꯦꯁꯇ ꯃꯤꯀꯨꯞ ꯅꯥꯎꯝꯁꯤꯡꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯒꯅꯤ. ꯌꯦꯛꯅꯕ ꯂꯩꯕꯥꯛꯇꯒꯤ ꯀꯥꯞꯁꯤꯜꯂꯛꯄ ꯃꯤꯁꯥꯏꯜꯁꯤꯡ ꯍꯥꯟꯅ ꯗꯤꯇꯦꯛ ꯇꯧꯗꯨꯅ ꯃꯈꯥꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯀꯥꯁ S-400 ꯑꯃꯗꯤ ꯕ꯭ꯔꯍꯃꯣꯁꯇ ꯌꯥꯝꯅ ꯊꯨꯅ ꯁꯤꯒꯅꯦꯜ ꯄꯤꯔꯛꯀꯅꯤ. ꯁꯤꯒꯅꯦꯜ ꯍꯦꯛ ꯐꯪꯕꯒ ꯆꯪꯂꯛꯎ, ꯍꯦꯛꯇ ꯊꯣꯡꯒꯥꯏꯒꯦꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯃꯤꯁꯥꯏꯜꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯀꯥꯞꯊꯈꯤꯒꯅꯤ. ꯑꯗꯨꯒ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯤꯀꯨꯞ ꯐꯥꯗꯅ ꯃꯁꯥ ꯃꯊꯟꯇꯅ ꯕ꯭ꯔꯍꯃꯣꯁ ꯃꯤꯁꯥꯏꯜ ꯀꯥꯞꯂꯛꯂꯤꯕ ꯌꯦꯡꯅꯕ ꯇꯝꯅ ꯍꯥꯏꯅꯔꯨꯕ ꯇꯧꯗꯅ ꯄꯥꯏꯈꯤꯒꯅꯤ, ꯊꯣꯡꯒꯥꯏꯈꯤꯒꯅꯤ. ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯒꯤ ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯂꯦꯌꯔ ꯑꯃ ꯐꯥꯎꯖꯟꯗꯨꯅ ꯆꯪꯂꯛꯂꯕꯁꯨ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯟꯗꯤꯌꯥꯗ ꯁꯥꯒꯗꯧꯔꯤꯕ S-500 ꯅꯥꯟꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ? ꯁꯨꯡꯉꯝ ꯉꯝꯃꯣꯏ. ꯍꯟꯗꯛꯀꯤ ꯂꯥꯟꯗ ꯄꯥꯀꯤꯁꯇꯥꯟꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯃꯤꯁꯥꯏꯜꯁꯤꯡ ꯅꯩꯈꯥꯏꯈ꯭ꯔꯤꯕ S-400ꯒꯤ ꯑꯞꯒ꯭ꯔꯦꯗ ꯚꯔꯖꯟꯅꯤ S-500.
Sudarshan Chakra sungyam sadaba yadre haibagi wakhalon pirakhribase handaki Pakistan Army Chief Asif Munirna America gi khongjada phongdokiba wafamjadagini masigi damaktadi thakachari pai pondu nang Sudarshan Chakra chariba chahi sidagi hauraga 2035 gi manungda losindura mathau soidana pangthoklagani aikhoigi India mahna chungoi ambagumna ngakpirakani Sudarshan Chakra yetnabasingi thamoi ka helabasu aikhoigi di tangaimuk fadraba langi chungoi ni makidang aikhoila chakthau chai Sudarshan Chakra ga sangdamnaba yaba hairagadi America gi Golden Dome ne America gi Golden Dome na khara khajit hen khrabasu Sudarshan Chakra su pangopti noploi hekta henjinaba yaroi nairakani